पुनमपु खुरुमजरी वर्ल्डगी बिगेस्ट serial killer ama malemda khwaidagi mi yamna hatkhiba miyoi ama mabu kaidonungda faba ngamamdasu yai karigumba mahakna computer fajana sinaba heramba taragadi khalaga yingbiu adugumba miyoi amana serial killing tawraklaba haidi mi si mathang mathang halaba magi victim or sikar oigadoriba misak tusu magi friend oiraba aduga mahaktu mafumdugi miyamna masak fajana khangba saknaiba mayamna pamnaba faba doctor amasu oiraba ngasigi aki tujungngai oiraba wari asi Dr. Harold Shipman kauba England leiba doctor amagi warini mahakna magi clinic pu mi gi thawai kanbada sinabagi mahota mi hatpadoina sinaki Englandgi height kauba apikpa town amani mafam sida chawakna mioi lising kuntra rom tamak leirami haiba mafam asida Dr. Harold Shipman na sahi kuntare rom chupna kanamata khanghandana mi kayamabu mathang hatuna haidi serial killing tawduna lakhi mioi chani yankai gi mathakta halawa fawbada Dr. Harold bu kanamata na chingnawa fawkide aduga makata na su kanamata na chingnawa fawramloi karigumba magi asoiba macha makak yaurumdaba taragadi mahakna mi mayam amabu hatpagi maram asina kari aduga karigi mahakpu sangkraba chahi kya ama phaba ngamkidaba aduga police makutta karamba evidence or proof phangbadagi chahi kya chumna chatharakpa mahakki mihat adubu mikub amada loisinba ngamkriba haibna chingba mayam adu ngasigi video sidagi punna khangminasi Dr. Harold Shipman England gi Manchester gi manakta leiba Hyde kauba apikpa town amada magi clinic hangduna anai laying chatharami mafam adugi total population asi 30,000 lom oirami loinana masigi manungda around 3,000 lomdi Dr. Harold gi patient oirami Dr. Harold Shipman adugumba patient singbu mahakna target tarami madudi makoi matomta leiba loinana ahal oiraba natragana oirabi singbu makoina sibda kanamata nasu chingnaroidaba miyoi sing haiba tare Dr. Shipman adugumba patient sing aduga yam close oina loinaduna matam kayama kaithoklami makoibu layengbada adusu patient sing adugi mayumda chattuna mahakna patient sing adugi thamoi pennawa makoigi wa taba care yam lobiwa saba naitom tarabasu makoigi damakta mahak lairi wa tabinawa haibu utpayanaba haidi mahakpu taja hannaba kanna honarami aduna patient karadi Dr. Shipman da asuki matik taja bathamlami madudi makoigi yumgi extra ki haidi so pawda mangonda sinarami Dr. Shipman gi asigumba thawong aduda mahak height hariba town asida maming asuki matik chalami maramdi Dr. Shipman na subnagi wari dang sanaduna ahal oirabasingi treatment tawduna phan basungami haina aduna masigi khudongchaba si lauduna mahakna magi patient sing adugi details pumba khangdolami kana karamba matamda matomta leiba makoi sing adugi lanthum paisana singbana kyam leiba loinana makoi gi yumda kana toina lakpa makoi gi mari mata singna kadai da leiba haibana chingba kya adu mahakna loina khangdolami asumna Dr. Shipman magi darkar oiba loina fanglaba khanglaba matung magi haiba patient sing adubu drug or medicine gi overdose pisinduna haibadi kapsinduna makoibu hatpa masini mahakna chathariba mi hatpagi plan asina aduga haiba magi patient sing asi chahi yamlaba kudamoina 80 years ki mathaklomgi ayamba oibana makoina sibdasu kanamata na chingnaramde asumna lisang sina chathaduna chahi kyama mathang mi kyama bu mahakna hatuna laki mabu fabadi layadana kanamata mangonda chingna fawo yaramde until and unless mahakna asoiba mistake yaudri fawbadi Dr. Shipman na magi career haudorakhiba si height tagi 70 km lom lapa mafam Pontefract kauba town amadagini mafam dugi hospital amada mahak thawak puba horki adubu 1974 da mahak Pontefract thadoktuna Todmorden da amuk chatki mafam duda mahak Abraham and Merritt Medical Center da general practitioner gi post da thabak tawba hoki mafam aduda thabak tawringe matamda mahakna magi patient sing da Pethidine kauba drugs or medicine amabu yamna yamba quantity da prescribe tawrambadagi mahakpu faki Pethidine tasengbadi painkiller amani adubu masi yamna addict oiganba nisa oinasu sinaba yaba adugum makalgi drug amani Dr. Shipman Pethidine gi nisa gi hainabi leibana mana thawaina magi patient sing da hairiba drug or medicine asibu prescribe tawrami patient sing dana khajiktamak piba aduga ayamba sarukna mahakna sinarami darkar oidaba patient sing dasu
ꯃꯁꯤꯅ ꯄꯦꯁꯦꯟꯠꯁꯤꯡ ꯍꯥꯏꯔꯤꯕ ꯃꯦꯗꯤꯁꯤꯟ ꯑꯁꯤꯕꯨ ꯁꯤꯖꯤꯟꯅꯔꯕ ꯃꯇꯨꯡꯗ ꯋꯥꯈꯜꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯐꯥꯎꯍꯜꯂꯝꯃꯤ ꯑꯗꯨꯕꯨ ꯇꯁꯦꯡꯕꯗꯤ ꯃꯈꯣꯏ ꯈꯪꯕꯗꯤ ꯅꯠꯇꯦ ꯃꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯑꯁꯤ ꯅꯤꯁꯥ ꯑꯣꯏꯅꯅꯤ ꯍꯥꯏꯕꯗꯨꯗꯤ ꯑꯁꯨꯝꯅ ꯐꯥꯔꯕ ꯃꯇꯨꯡꯗ ꯗꯣꯛꯇꯔ ꯁꯤꯞꯃꯦꯟꯕꯨ ꯍꯣꯁꯄꯤꯇꯥꯜꯒꯤ ꯑꯣꯊꯣꯔꯤꯇꯤꯅ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯇꯥꯟꯊꯣꯛꯈꯤ ꯂꯣꯏꯅꯅ ꯃꯐꯝ ꯑꯁꯤ ꯃꯥꯒꯤ ꯂꯥꯏꯁꯦꯟꯁ ꯐꯥꯎꯕ ꯀꯦꯟꯁꯦꯜ ꯑꯣꯔ ꯀꯛꯄꯒꯤ ꯐꯤꯕꯝ ꯌꯧꯔꯛꯈꯤ ꯑꯗꯨꯕꯨ ꯁꯤꯞꯃꯦꯟꯅ 600 ꯄꯥꯎꯟdsꯀꯤ ꯐꯥꯏꯟ ꯊꯤꯗꯨꯅ ꯃꯁꯥꯕꯨ ꯔꯤꯍꯦꯕꯤलिꯇꯦꯁꯟ ꯁꯦꯟꯇꯔ ꯑꯃꯗ ꯂꯩꯖꯈꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯒꯤ ꯂꯥꯏꯁꯦꯟꯁ ꯀꯦꯟꯁꯦꯜ ꯇꯧꯔꯝꯒꯗꯕꯗꯒꯤꯗꯤ ꯀꯟꯕ ꯉꯝꯈꯤ ꯔꯤꯍꯦꯕ ꯁꯦꯟꯇꯔꯗ ꯃꯍꯥꯛ ꯃꯇꯝ ꯈꯔꯗꯃꯛ ꯂꯩꯔꯝꯈꯤ ꯃꯌꯥꯝꯅ ꯂꯣꯏꯅ ꯀꯥꯎꯅꯔꯝꯂꯅꯤ ꯍꯥꯏꯕ ꯃꯇꯝꯗꯨꯗ ꯃꯍꯥꯛ ꯃꯐꯝꯗꯨꯗꯒꯤ ꯊꯣꯔꯛꯈꯤ ꯑꯁꯨꯝꯅ 1977ꯗ ꯃꯍꯥꯛ ꯍꯥꯏꯠꯇ ꯂꯥꯛꯈꯤ ꯃꯐꯝꯗꯨꯗ ꯃꯍꯥꯛ ꯗꯣꯅꯤ ꯕ꯭ꯔꯨꯛꯁ ꯃꯦꯗꯤꯀꯦꯜ ꯁꯦꯟꯇꯔꯗ ꯖꯔꯅꯦꯜ ꯄ꯭ꯔꯦꯛꯇꯤꯁꯅꯔ ꯑꯣꯏꯅ ꯊꯧ ꯄꯨꯈꯤ 1980sꯗ ꯃꯍꯥꯛ GPꯒꯤ ꯄꯣꯖꯤꯁꯟꯗ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯗꯨꯅ ꯂꯩꯕ ꯍꯧꯈꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛ ꯗ꯭ꯔꯒꯁ ꯑꯣꯔ ꯅꯤꯁꯥꯁꯨ ꯊꯥꯗꯣꯛꯈꯤꯗꯦ ꯑꯗꯨꯃꯛ ꯁꯤꯖꯤꯟꯅꯈꯤ ꯂꯣꯏꯅꯅ ꯃꯤ ꯍꯥꯠꯄꯒꯤ ꯊꯕꯛꯁꯨ ꯆꯠꯊꯕ ꯍꯧꯔꯛꯈꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯔꯗꯔ ꯇꯧꯕꯒꯤ ꯍꯥꯏꯗꯤ ꯃꯤ ꯍꯥꯠꯄꯒꯤ ꯐ꯭ꯔꯤꯀ꯭ꯋꯦꯟꯁꯤ ꯆꯥꯡ ꯑꯁꯤ 1993ꯗꯒꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯍꯦꯟꯒꯠꯂꯛꯈꯤ ꯃꯇꯝꯗꯨ ꯃꯍꯥꯛꯅ ꯍꯥꯏꯠꯇ ꯃꯁꯥꯒꯤ ꯑꯣꯏꯕ ꯀ꯭ꯂꯤꯅꯤꯛ ꯑꯃ ꯍꯥꯡꯗꯣꯔꯛꯄꯗꯒꯤꯅꯤ ꯃꯗꯨ ꯈꯪꯍꯦꯟ ꯍꯦꯟꯒꯠꯂꯛꯈꯤꯕꯁꯤ ꯂꯣꯏꯅꯅ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯃꯤꯌꯥꯝꯅ ꯌꯥꯝ ꯈꯪꯅꯕ ꯍꯩꯕ ꯑꯣꯔ ꯑꯐꯥꯎꯕ ꯗꯣꯛꯇꯔ ꯑꯃꯅꯤ ꯍꯥꯏꯅꯁꯨ ꯂꯧꯅꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯁꯥꯡꯅ ꯆꯠꯊꯗꯨꯅ ꯂꯥꯛꯈꯤ ꯃꯍꯥꯛ ꯂꯣꯏꯅꯅ ꯀꯅꯥꯃꯠꯇꯅ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨꯗ ꯆꯤꯡꯅꯕ ꯐꯥꯎꯕ ꯌꯥꯎꯈꯤꯗꯦ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯥꯔꯆ 1998ꯗ ꯗꯣꯛꯇꯔ ꯂꯤꯟꯗꯥ ꯔꯦꯅꯣꯜ ꯀꯧꯕꯤ ꯗꯣꯛꯇꯔ ꯁꯤꯞꯃꯦꯟꯒꯤ ꯀ꯭ꯂꯤꯅꯤꯛꯀꯤ ꯍꯦꯛ ꯑꯣꯄꯣꯖꯤꯠꯇ ꯂꯩꯕ ꯕ꯭ꯔꯣꯛ ꯁꯔꯖꯔꯤꯗ ꯊꯕꯛ ꯇꯧꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯗꯣꯛꯇꯔ ꯁꯤꯞꯃꯦꯟꯒꯤ ꯄꯦꯁꯦꯟꯠꯁꯤꯡꯒꯤ ꯃꯔꯛꯇ ꯀꯥ ꯍꯦꯟꯅ ꯁꯤꯒꯠꯂꯛꯄꯒꯤ ꯃꯔꯝꯗ ꯀꯟꯁꯔꯟ ꯑꯣꯏꯕ ꯆꯤꯡꯅꯕ ꯈꯔ ꯐꯥꯎꯕ ꯍꯧꯔꯛꯈꯤ ꯗꯣꯛꯇꯔ ꯂꯤꯟꯗꯥꯒꯤ ꯃꯇꯨꯡꯏꯟꯅ ꯁꯤꯞꯃꯦꯟ ꯑꯄꯤꯛꯄ ꯀ꯭ꯂꯤꯅꯤꯛ ꯑꯃꯈꯛ ꯆꯂꯥꯏꯕ ꯑꯁꯤꯅ ꯍꯧꯈꯤꯕ ꯊꯥ ꯑꯍꯨꯝꯂꯣꯝ ꯑꯁꯤꯗ ꯃꯤꯑꯣꯏ 13 ꯁꯤꯈꯤ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯕ꯭ꯔꯣꯛ ꯁꯔꯖꯔꯤ ꯍꯥꯏꯔꯤꯕ ꯀ꯭ꯂꯤꯅꯤꯛ ꯃꯁꯤ ꯗꯣꯛꯇꯔ ꯁꯤꯞꯃꯦꯟꯒꯤ ꯀ꯭ꯂꯤꯅꯤꯛꯇꯒꯤ 3 times ꯄꯦꯁꯦꯟꯠ ꯌꯥꯝꯕ ꯍꯦꯟꯕ ꯃꯉꯣꯟꯗꯒꯤ ꯆꯥꯎꯕꯁꯨ ꯍꯦꯟꯕ ꯀ꯭ꯂꯤꯅꯤꯛ ꯑꯁꯤꯗꯅ ꯁꯨꯞꯅꯒꯤ ꯄꯦꯁꯦꯟꯠ 14ꯗꯃꯛ ꯁꯤꯈꯤ ꯊꯥ ꯑꯍꯨꯝꯂꯣꯝ ꯑꯁꯤꯗ ꯃꯥꯒꯤ ꯆꯤꯡꯅꯔꯤꯕ ꯑꯁꯤ ꯍꯦꯟꯅ ꯍꯦꯟꯒꯠꯂꯛꯈꯤꯕ ꯑꯁꯤ ꯗꯣꯛꯇꯔ ꯁꯤꯞꯃꯦꯟꯒꯤ ꯁꯤꯈꯤꯕ ꯄꯦꯁꯦꯟꯠ 13ꯃꯛ ꯑꯗꯨ ꯁꯤꯔꯕ ꯃꯇꯨꯡꯗ ꯂꯩꯔꯣꯟ ꯆꯟꯗꯨꯅ ꯐꯨꯝꯕꯒꯤ ꯃꯍꯨꯠꯇ ꯀ꯭ꯔꯤꯃꯦꯁꯟ ꯇꯧꯕ ꯍꯥꯏꯗꯤ ꯃꯩ ꯊꯥꯗꯨꯅ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈꯤ ꯍꯥꯏꯕꯁꯤ ꯈꯪꯂꯛꯄꯗꯒꯤꯅꯤ ꯃꯔꯝꯗꯤ ꯈ꯭ꯔꯤꯁꯇꯤꯌꯟꯁꯤꯡꯒꯤ ꯆꯠꯅꯕꯤ ꯑꯣꯏꯅ ꯁꯤꯔꯕ ꯃꯇꯨꯡꯗ ꯐꯨꯝꯅꯩ ꯃꯩ ꯄꯥꯛꯅ ꯊꯥꯅꯗꯦ ꯁꯨꯞꯅꯒꯤ ꯃꯤꯑꯣꯏ ꯈꯔꯇꯃꯛ ꯃꯩ ꯊꯥꯕꯒꯤ ꯐꯤꯔꯦꯞ ꯑꯁꯤ ꯂꯧꯅꯩ ꯗꯣꯛꯇꯔ ꯂꯤꯟꯗꯥꯅ ꯃꯥꯒꯤ ꯆꯤꯡꯅꯔꯤꯕ ꯑꯗꯨ ꯔꯤꯄꯣꯔꯠ ꯑꯣꯏꯅ ꯏꯗꯨꯅ ꯃꯦꯟꯆꯦꯁꯇꯔꯒꯤ ꯀꯣꯔꯣꯅꯔꯗ ꯊꯥꯈꯤꯔꯝꯃꯤ ꯁꯤꯔꯤꯕ ꯃꯤꯁꯤꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯦꯟꯅ ꯑꯀꯨꯞꯄ ꯃꯔꯣꯜ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯃꯥꯒꯤ ꯔꯤꯄꯣꯔꯠ ꯑꯗꯨꯗ ꯍꯥꯏꯔꯤꯕ ꯗꯤꯇꯦꯜꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯂꯤꯟꯗꯥꯅ ꯑꯁꯨꯝꯅ ꯏꯈꯤ ꯗꯣꯛꯇꯔ ꯁꯤꯞꯃꯦꯟꯒꯤ ꯁꯤꯔꯕ ꯄꯦꯁꯦꯟꯠ ꯑꯌꯥꯝꯕꯅ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤꯁꯤꯡ ꯉꯥꯛꯇ ꯑꯣꯏꯔꯝꯈꯤ ꯂꯣꯏꯅꯅ ꯃꯈꯣꯏ ꯃꯁꯥ ꯃꯁꯥꯒꯤ ꯌꯨꯝꯗ ꯁꯤꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ ꯍꯥꯏꯅ ꯑꯗꯨꯒ ꯃꯁꯤ ꯍꯟꯖꯤꯟ ꯍꯟꯖꯤन ꯀꯣ ꯏꯟꯁꯤꯗꯦꯟꯠ ꯍꯥꯏꯗꯤ ꯇꯥꯟ ꯆꯥꯟꯅꯕ ꯑꯣꯏꯐꯝ ꯊꯣꯛꯇꯦ ꯃꯗꯨꯗꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯁꯤꯕ ꯃꯇꯝꯗ ꯑꯌꯥꯝꯕ ꯀꯦꯁꯁꯤꯡꯗ ꯗꯣꯛꯇꯔ ꯁꯤꯞꯃꯦꯟ ꯃꯈꯣꯏꯒꯤ ꯍꯥꯏꯗꯤ ꯄꯦꯁꯦꯟꯠꯁꯤꯡ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ ꯗꯣꯛꯇꯔ ꯂꯤꯟꯗꯥꯒꯤ ꯃꯇꯨꯡꯏꯟꯅ ꯌꯨꯝꯗ ꯑꯅꯥꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯤꯕ ꯑꯌꯥꯝꯕ ꯑꯁꯤ ꯐꯃꯨꯡꯗ ꯁꯤꯒꯜꯂꯤ ꯑꯗꯨꯕꯨ ꯗꯣꯛꯇꯔ ꯁꯤꯞꯃꯦꯟꯒꯤ ꯄꯦꯁꯦꯟꯠꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯉꯛꯄ ꯃꯑꯣꯡꯗ ꯆꯧꯀ꯭ꯔꯤꯗꯒꯨꯝꯕ ꯐꯝꯅ ꯌꯥꯝꯅ ꯇꯔꯨ ꯇꯅꯥꯟꯕ ꯐꯤꯖꯣꯜꯁꯤꯡ ꯁꯦꯠꯇꯨꯅ ꯁꯤꯔꯝꯕ ꯊꯦꯡꯅꯈꯤ ꯁꯤꯗꯁꯨ ꯅꯠꯇꯅ ꯀꯦꯁ ꯑꯌꯥꯝꯕꯗ ꯗꯣꯛꯇर ꯁꯤꯞꯃꯦꯟ ꯁꯤꯔꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯌꯨꯝꯗ ꯂꯩꯔꯝꯕ ꯅꯠꯇ꯭ꯔꯒꯅ ꯃꯥꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯁꯤꯕꯁꯤꯡ ꯑꯗꯨꯒ ꯊꯦꯡꯅꯕꯒꯨꯝꯕ ꯉꯥꯛꯇ ꯑꯣꯏꯔꯝꯈꯤ ꯑꯗꯨꯅ ꯃꯁꯤ ꯅꯣꯔꯃꯦꯜ ꯅꯠꯇꯦ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏ ꯍꯥꯏꯕꯁꯤꯅꯤ ꯍꯥꯏꯔꯤꯕ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯕꯦसिꯁꯇ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯃ ꯆꯠꯊꯕ ꯍꯧꯈꯤ ꯑꯗꯨꯕꯨ ꯗꯣꯛꯇꯔ ꯁꯤꯞꯃꯦꯟꯒꯤ ꯃꯥꯌꯣꯛꯇ ꯀꯔꯤꯒꯨꯝꯕ ꯃꯇꯤꯛ ꯆꯥꯕ ꯏꯚꯤꯗꯦꯟꯁ ꯑꯃꯠꯇ ꯄꯨꯂꯤꯁꯅ ꯐꯪꯕ ꯉꯝꯈꯤꯗꯦ ꯑꯗꯨꯅ ꯊꯥ ꯑꯃꯔꯣꯝꯒꯤ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯗꯨꯁꯨ ꯀ꯭ꯂꯣꯖ ꯇꯧꯕ ꯇꯥꯈꯤ ꯀꯔꯤꯒꯨꯝꯕ ꯗꯣꯛꯇꯔ ꯁꯤꯞꯃꯦꯟꯒꯤ ꯄꯦꯁꯦꯟꯠ ꯑꯃ ꯁꯤꯕ ꯃꯇꯝꯗ ꯃꯥ ꯃꯁꯥꯅ ꯄꯦꯁꯦꯟꯠ ꯑꯗꯨꯒꯤ ꯐꯣꯔꯝ B ꯑꯗꯨꯁꯨ ꯁꯥꯏꯟ ꯇꯧꯔꯝꯃꯤ ꯐꯣꯔꯝ B ꯍꯥꯏꯕꯁꯤ ꯄꯦꯁꯦꯟꯠ ꯑꯗꯨꯕꯨ ꯌꯦꯡꯂꯤꯕ ꯗꯣꯛꯇꯔꯁꯤꯡꯅ ꯁꯥꯏꯟ ꯇꯧꯒꯗꯕꯅꯤ ꯃꯁꯤꯗ ꯄꯦꯁꯦꯟꯠ ꯑꯗꯨꯅ ꯁꯤꯈꯤꯕꯒꯤ ꯃꯔꯝ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯏꯒꯅꯤ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯅ ꯑꯃꯨꯛ ꯐꯣꯔꯝ C ꯍꯥꯏꯗꯅ ꯑꯃꯁꯨ ꯂꯩꯔꯤ ꯃꯗꯨꯅ ꯑꯇꯣꯞꯄ ꯗꯣꯛꯇꯔ ꯑꯃꯅ ꯁꯥꯏꯟ ꯇꯧꯒꯗꯕꯅꯤ ꯃꯗꯨꯗꯁꯨ ꯗꯣꯛꯇꯔ ꯁꯤꯞꯃꯦꯟꯒꯤ ꯐ꯭ꯔꯦꯟ ꯗꯣꯛꯇꯔꯁ ꯅꯠꯇ꯭ꯔꯒꯅ ꯃꯉꯣꯟꯗ ꯀꯩꯝꯇ ꯆꯤꯡꯅꯗꯕ ꯍꯥꯏꯗꯤ ꯊꯥꯖꯕ ꯗꯣꯛꯇꯔ ꯈꯛꯇꯕꯨ ꯁꯥꯏꯟ ꯇꯧꯍꯜꯂꯝꯃꯤ ꯑꯁꯨꯝꯅ ꯗꯣꯛꯇꯔ ꯁꯤꯞꯃꯦꯟ ꯃꯥꯒꯤ ꯄꯦꯁꯦꯟꯠꯁꯤꯡꯒꯤ ꯗꯦꯊ ꯁꯥꯔꯇꯤꯐꯤꯀꯦꯠꯇ ꯐꯦꯛ ꯏꯟꯐꯣꯔꯃꯦꯁꯟ ꯀꯌꯥ ꯑꯃ ꯏꯁꯤꯟꯗꯨꯅ ꯃꯈꯣꯏꯕꯨ ꯀ꯭ꯔꯤꯃꯦꯁꯟ ꯇꯧꯅꯕꯁꯨ ꯊꯥꯔꯝꯃꯤ ꯂꯣꯏꯅꯅ ꯀꯅꯥꯃꯠꯇꯅ ꯃꯁꯤꯗꯁꯨ ꯆꯤꯡꯅꯕ ꯐꯥꯎꯍꯜꯂꯝꯗꯦ ꯍꯥꯏꯔꯤꯕ ꯃꯥꯒꯤ ꯑꯁꯤꯒꯨꯝꯕ ꯄ꯭ꯔꯣꯁꯦꯁ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯦꯁ ꯀꯌꯥ ꯑꯃꯗꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯁꯨꯡꯇꯧ ꯇꯧꯗꯅ ꯑꯗꯨꯃꯛ ꯂꯣꯏꯁꯤꯟꯈꯤ ꯑꯗꯨꯅ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯗꯣꯛꯇꯔ ꯁꯤꯞꯃꯦꯟꯅ ꯃꯥꯅ ꯍꯥꯠꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯌꯥꯝ ꯂꯥꯏꯅ ꯂꯣꯠꯁꯤꯟꯕꯁꯨ ꯉꯝꯂꯤꯕꯅꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯍꯦꯛ ꯂꯣꯏꯕꯒ ꯗꯣꯛꯇꯔ ꯁꯤꯞꯃꯦꯟꯅ ꯃꯤꯑꯣꯏ 3 ꯑꯃꯒꯁꯨ ꯃꯊꯪ ꯍꯥꯠꯈꯤ ꯑꯗꯨꯕꯨ ꯃꯥꯕꯨ ꯐꯥꯒꯗꯕꯒꯤ ꯃꯇꯝ ꯑꯁꯤ ꯅꯛꯁꯜꯂꯛꯂꯦ ꯍꯥꯏꯕꯁꯤꯗꯤ ꯃꯍꯥꯛ ꯈꯪꯕꯗꯤ ꯅꯠꯇꯦ ꯗꯣꯛꯇꯔ ꯁꯤꯞꯃꯦꯟ ꯃꯥꯒꯤ ꯑꯔꯣꯏꯕ ꯚꯤꯛꯇꯤꯝ ꯍꯥꯏꯠꯀꯤ ꯐꯣꯔꯃꯔ ꯃꯥꯌꯔ ꯆꯍꯤ 81 ꯁꯨꯔꯕꯤ ꯀꯦꯊꯂꯤꯟ ꯒ꯭ꯔꯥꯟꯗꯦ ꯑꯣꯏꯈꯤ
ꯃꯇꯨꯡꯗꯒꯤ ꯃꯍꯥꯛ 24 ꯖꯨꯟ 1998ꯇ ꯃꯁꯥꯒꯤ ꯃꯌꯨꯝꯃꯛꯇꯗ ꯂꯩꯈꯤꯗꯦ ꯂꯣꯏꯅꯅ ꯀꯦꯊꯂꯤꯟꯒꯤ ꯀꯦꯁ ꯑꯁꯤꯗꯁꯨ ꯗꯣꯛꯇꯔ ꯁꯤꯞꯃꯦꯟ ꯑꯣꯏꯈꯤ ꯀꯦꯊꯂꯤꯟꯅ ꯍꯤꯡꯂꯤꯉꯩꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯊꯦꯡꯅꯈꯤꯕ ꯃꯤꯁꯛ ꯑꯗꯨ ꯃꯍꯥꯛꯅ ꯀꯦꯊꯂꯤꯟꯒꯤ ꯗꯦꯊ ꯁꯔꯇꯤꯐꯤꯀꯦꯠꯇ ꯁꯥꯏꯟ ꯇꯧꯈꯤ ꯂꯣꯏꯅꯅ ꯁꯤꯕꯒꯤ ꯃꯔꯝ ꯑꯁꯤꯅ ꯑꯣꯜ ꯑꯦꯖ ꯍꯥꯏꯕꯗꯤ ꯆꯍꯤ ꯌꯥꯝꯁꯤꯜꯂꯛꯄꯗꯒꯤ ꯁꯤꯕꯅꯤ ꯍꯥꯏꯅ ꯏꯈꯤ ꯀꯦꯊꯂꯤꯟꯒꯤ ꯃꯆꯥꯅꯨꯄꯤ ꯑꯦꯟꯖꯦꯂꯥ ꯋꯨꯗꯔꯨꯐ ꯃꯁꯥꯃꯛ ꯂꯣꯌꯔ ꯑꯃꯅꯤ ꯃꯍꯥꯛꯅ ꯃꯥꯒꯤ ꯃꯃꯥꯒꯤ ꯃꯇꯝ ꯆꯥꯗꯅ ꯁꯤꯕ ꯃꯤꯁꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯆꯤꯡꯅꯕ ꯐꯥꯎꯔꯛꯈꯤꯕꯁꯤ ꯃꯥꯅ ꯃꯥꯒꯤ ꯃꯃꯥꯅ ꯏꯔꯝꯕ ꯇꯦꯁꯇꯥꯃꯦꯟ ꯍꯥꯏꯗꯤ ꯗꯣꯀꯨꯃꯦꯟ ꯑꯃ ꯊꯦꯡꯅꯈꯤ ꯃꯗꯨꯗ ꯃꯍꯥꯛꯅ ꯃꯥꯒꯤ ꯃꯌꯨꯝ ꯑꯗꯨ ꯗꯣꯛꯇꯔ ꯁꯤꯞꯃꯦꯟꯒꯤ ꯃꯃꯤꯡꯗ ꯄꯤꯔꯝꯕ ꯊꯦꯡꯅꯈꯤ ꯗꯣꯛꯇꯔ ꯁꯤꯞꯃꯦꯟ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯒ ꯌꯥꯝꯅ ꯀ꯭ꯂꯣꯖ ꯑꯣꯏꯕ ꯃꯤꯁꯛꯅꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯃꯥꯒꯤ ꯇꯦꯁꯇꯥꯃꯦꯟ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯃꯉꯣꯟꯗ ꯌꯨꯝ ꯄꯤꯔꯝꯕ ꯍꯥꯏꯕꯁꯤ ꯀꯩꯁꯨ ꯆꯤꯡꯅꯅꯤꯡꯉꯥꯏꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯦꯟꯖꯦꯂꯥꯅ ꯆꯤꯡꯅꯕ ꯐꯥꯎꯈꯤꯕꯁꯤ ꯃꯥꯒꯤ ꯃꯃꯥꯒꯤ ꯌꯨꯝ ꯑꯅꯤ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯇꯦꯁꯇꯥꯃꯦꯟ ꯑꯗꯨꯗꯗꯤ ꯌꯨm ꯑꯃꯈꯛꯀꯤ ꯃꯔꯝꯗ ꯏꯔꯝꯕ ꯊꯦꯡꯅꯈꯤ ꯃꯔꯝꯗꯤ ꯑꯦꯟꯖꯦꯂꯥꯅ ꯈꯪꯂꯛꯈꯤ ꯍꯥꯏꯔꯤꯕ ꯗꯣꯀꯨꯃꯦꯟ ꯑꯗꯨ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯏꯕꯅꯤ ꯍꯥꯏꯗꯤ ꯁꯥꯁꯤꯟꯅꯕꯅꯤ ꯃꯗꯨꯗꯤ ꯃꯈꯣꯏꯒꯤ ꯑꯅꯤꯁꯨꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯔꯝꯗ ꯀꯔꯤꯃꯠꯇ ꯈꯪꯗꯕ ꯃꯤꯁꯛ ꯑꯃꯅ ꯂꯣꯏꯅꯅ ꯃꯗꯨ ꯗꯣꯛꯇꯔ ꯁꯤꯞꯃꯦꯟ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤꯁꯨ ꯈꯪꯂꯛꯈꯤ ꯑꯦꯟꯖꯦꯂꯥ ꯋꯨꯗꯔꯨꯐ ꯄꯨꯂꯤꯁꯀꯤ ꯃꯅꯥꯛꯇ ꯆꯠꯈꯤ ꯂꯣꯏꯅꯅ ꯃꯈꯣꯏꯅ ꯑꯃꯨꯛ ꯍꯟꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯃꯨꯛ ꯆꯠꯊꯕ ꯍꯧꯈꯤ ꯀꯦꯊꯂꯤꯟ ꯒ꯭ꯔꯥꯟꯗꯦ ꯃꯥꯒꯤ ꯗꯦꯗ ꯕꯣꯗꯤꯕꯨ ꯃꯐꯝꯗꯒꯤ ꯑꯃꯨꯛ ꯂꯧꯊꯣꯛꯇꯨꯅ ꯃꯗꯨꯕꯨ ꯑꯣꯇꯣꯞꯁꯤꯒꯤꯗꯃꯛꯇ ꯐꯣꯔꯦꯟꯁꯤꯛ ꯂꯦꯕꯣꯔꯦꯇꯔꯤꯗ ꯊꯥꯈꯤꯔꯝꯃꯤ ꯑꯣꯇꯣꯞꯁꯤꯒꯤ ꯔꯤꯄꯣꯔꯠꯇ ꯐꯪꯈꯤ ꯀꯦꯊꯂꯤꯟꯒꯤ ꯍꯛꯆꯥꯡꯗ ꯗꯥꯏꯑꯃꯣꯔꯐꯤꯟ ꯍꯥꯏꯗꯤ ꯍꯦꯔꯣꯏꯟꯒꯤ ꯇ꯭ꯔꯦꯁꯦꯁ ꯌꯥꯝ ꯃꯔꯥꯡ ꯀꯥꯏꯅ ꯌꯥꯎꯔꯝꯕ ꯊꯦꯡꯅꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯄꯨꯂꯤꯁꯅ ꯗꯣꯛꯇꯔ ꯁꯤꯞꯃꯦꯟꯗ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯍꯪ ꯄꯥꯎꯍꯪ ꯆꯠꯊꯕ ꯃꯇꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯒ꯭ꯔꯥꯟꯗꯦ ꯍꯦꯔꯣꯏꯟꯕꯨ ꯅꯤꯁꯥ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯝꯃꯤ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯃꯥꯅ ꯀꯦꯊꯂꯤꯟꯕꯨ ꯂꯥꯌꯦꯡꯕ ꯍꯧꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗꯒꯤ ꯃꯥꯒꯤ ꯀꯝꯄ꯭ꯌꯨꯇꯔꯗ ꯏꯗꯨꯅ ꯊꯝꯈꯤ ꯍꯥꯏꯅ ꯗꯣꯛꯇꯔ ꯁꯤꯞꯃꯦꯟꯅ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗꯒꯤ ꯀꯝꯄ꯭ꯌꯨꯇꯔꯥꯏꯖ ꯃꯦꯗꯤꯀꯦꯜ ꯖꯔꯅꯦꯜꯗ ꯄꯦꯁꯦꯟꯁꯤꯡꯒꯤ ꯔꯦꯀꯣꯔꯗ ꯑꯦꯟꯇ꯭ꯔꯤ ꯇꯧꯕ ꯍꯧꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯁꯤꯃꯗꯤ ꯈꯪꯂꯝꯗꯦ ꯍꯥꯏꯔꯤꯕ ꯐꯥꯏꯜ ꯑꯗꯨꯕꯨ ꯑꯦꯟꯇ꯭ꯔꯤ ꯇꯧꯕꯗ ꯃꯍꯥꯛꯅ ꯁꯤꯗ꯭ꯔꯤꯉꯩ ꯃꯃꯥꯡꯒꯤ ꯗꯦꯠꯇꯤ ꯍꯥꯞꯂꯝꯃꯤ ꯑꯗꯨꯕꯨ ꯀꯝꯄ꯭ꯌꯨꯇꯔꯗ ꯃꯥꯒꯤ ꯂꯥꯁ ꯑꯦꯗꯤꯠ ꯇꯧꯈꯤꯕꯒꯤ ꯗꯦꯠ ꯑꯗꯨꯗꯤ ꯑꯣꯇꯣꯃꯦꯇꯤꯀꯦꯂꯤ ꯁꯦꯚ ꯇꯧꯏ ꯍꯥꯏꯕꯁꯤꯗꯤ ꯃꯍꯥꯛ ꯈꯪꯂꯝꯗꯦ ꯄꯨꯂꯤꯁꯅ ꯍꯥꯏꯔꯤꯕ ꯀꯝꯄ꯭ꯌꯨꯇꯔ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯐꯥꯏꯜ ꯑꯗꯨꯒꯤ ꯑꯦꯟꯇ꯭ꯔꯤꯒꯤ ꯗꯤꯇꯦꯜꯁꯤꯡ ꯑꯗꯨ ꯆꯦꯛ ꯇꯧꯕ ꯃꯇꯝꯗ ꯈꯪꯕ ꯉꯝꯈꯤ ꯃꯗꯨꯗꯤ ꯁꯤꯞꯃꯦꯟꯅ ꯍꯥꯏꯔꯤꯕ ꯑꯦꯟꯇ꯭ꯔꯤ ꯑꯗꯨ ꯀꯦꯊꯂꯤꯟꯅ ꯁꯤꯔꯕ ꯃꯇꯨꯡꯗ ꯇꯧꯕꯅꯤ ꯍꯥꯏꯕꯁꯤ ꯍꯥꯏꯔꯤꯕ ꯏꯚꯤꯗꯦꯟꯁ ꯑꯁꯤ ꯈꯛꯇꯅꯗꯤ ꯁꯤꯞꯃꯦꯟꯕꯨ ꯑꯦꯔꯦꯁ ꯇꯧꯕ ꯌꯥꯔꯝꯗꯦ ꯑꯗꯨꯕꯨ ꯄꯨꯂꯤꯁꯀꯤ ꯃꯈꯨꯠꯇ ꯗꯣꯛꯇꯔ ꯁꯤꯞꯃꯦꯟꯒꯤ ꯇꯥꯏꯞ ꯔꯥꯏꯇꯔ ꯑꯃꯁꯨ ꯐꯪꯕ ꯉꯝꯈꯤ ꯃꯗꯨꯕꯨ ꯁꯤꯖꯤꯟꯅꯗꯨꯅ ꯃꯍꯥꯛꯅ ꯀꯦꯊꯂꯤꯟꯒꯤ ꯑꯔꯥꯟꯕ ꯍꯥꯏꯗꯤ ꯐꯦꯛ ꯇꯦꯁꯇꯥꯃꯦꯟ ꯏꯈꯤꯕꯅꯤ ꯍꯥꯏꯕꯁꯤꯁꯨ ꯈꯪꯂꯛꯈꯤ ꯃꯔꯝꯗꯤ ꯍꯥꯏꯔꯤꯕ ꯇꯥꯏꯞ ꯔꯥꯏꯇꯔ ꯑꯗꯨꯗ ꯀꯦꯔꯦꯛꯇꯔ ꯈꯔ ꯌꯥꯔꯝꯗꯦ ꯍꯥꯏꯔꯤꯕ ꯀꯦꯔꯦꯛꯇꯔꯁꯤꯡ ꯑꯗꯨꯃꯛ ꯒ꯭ꯔꯥꯟꯗꯤꯒꯤ ꯇꯦꯁꯇꯥꯃꯦꯟ ꯍꯥꯏꯗꯤ ꯗꯣꯀꯨꯃꯦꯟ ꯑꯗꯨꯗꯁꯨ ꯃꯤꯁꯤꯡ ꯑꯣꯏꯔꯝꯈꯤ ꯍꯥꯏꯕꯗꯤ ꯌꯥꯎꯔꯝꯈꯤꯗꯦ ꯑꯁꯨꯝꯅ 7 ꯁꯦꯞꯇꯦꯝꯕꯔ 1998ꯇ ꯄꯨꯂꯤꯁꯅ ꯍꯥꯏꯠꯀꯤ ꯌꯥꯝꯅ ꯃꯃꯤꯡ ꯂꯩꯔꯕ ꯗꯣꯛꯇꯔ ꯍꯦꯔꯣꯜ ꯁꯤꯞꯃꯦꯟꯕꯨ ꯑꯦꯔꯦꯁ ꯇꯧꯈꯤ ꯐꯥꯈꯤ ꯃꯥꯕꯨ ꯑꯦꯔꯦꯁ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯥꯅ ꯍꯥꯟꯅ ꯍꯥꯠꯈꯤꯕ ꯃꯥꯒꯤ ꯄꯦꯁꯦꯟ ꯑꯣꯏꯔꯝꯕꯁꯤꯡꯒꯤ ꯐꯦꯃꯤꯂꯤ ꯍꯥꯏꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯅꯔꯛꯈꯤ ꯃꯈꯣꯏꯁꯨ ꯍꯥꯟꯅꯗꯒꯤ ꯈꯔ ꯆꯤꯡꯅꯕ ꯐꯥꯎꯔꯒꯁꯨ ꯁꯤꯇꯤ ꯑꯗꯨꯒꯤ ꯃꯃꯤꯡ ꯂꯩꯔꯕ ꯗꯣꯛꯇꯔ ꯑꯃ ꯑꯣꯏꯕꯅ ꯃꯥꯒꯤ ꯃꯥꯌꯣꯛꯇ ꯋꯥ ꯉꯥꯡꯕ ꯉꯝꯗꯕꯗꯒꯤ ꯐꯣꯡꯗꯣꯛꯈꯤꯗꯕ ꯑꯣꯏꯔꯝꯈꯤ ꯄꯨꯂꯤꯁꯅ ꯑꯇꯩ ꯄꯦꯁꯦꯟ 15 ꯑꯃꯕꯨꯁꯨ ꯏꯟꯚꯦꯁꯇꯤꯒꯦꯠ ꯇꯧꯈꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯁꯨ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯁꯤꯞꯃꯦꯟꯒꯤ ꯃꯈꯨꯠꯇ ꯁꯤꯈꯤꯕꯁꯤꯡꯅꯤ ꯍꯥꯏꯔꯤꯕ ꯀꯦꯁꯁꯤꯡ ꯑꯗꯨꯗ ꯑꯈꯟꯅꯕ ꯄꯦꯇꯔꯟ ꯑꯃ ꯎꯕ ꯐꯪꯈꯤ ꯃꯗꯨꯗꯤ ꯍꯥꯏꯔꯤꯕ ꯄꯦꯁꯦꯟꯁꯤꯡ ꯑꯗꯨꯗ ꯁꯤꯕ ꯌꯥꯕ ꯆꯥꯡꯗ ꯍꯥꯏꯗꯤ ꯀꯥ ꯍꯦꯟꯅ ꯗꯥꯏꯑꯃꯣꯔꯐꯤꯟꯒꯤ ꯗꯣꯖꯦꯁꯁꯤꯡ ꯀꯥꯞꯁꯤꯜꯂꯝꯕꯗꯒꯤ ꯁꯤꯕꯅꯤ ꯍꯥꯏꯕꯁꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯗꯦꯊ ꯁꯔꯇꯤꯐꯤꯀꯦꯠꯇꯁꯨ ꯃꯍꯥꯛ ꯃꯁꯥꯅ ꯁꯥꯏꯟ ꯇꯧꯕ ꯂꯣꯏꯅꯅ ꯁꯤꯕꯒꯤ ꯃꯔꯝ ꯑꯁꯤꯅ ꯑꯣꯜ ꯑꯦꯖ ꯍꯥꯏꯅ ꯏꯔꯝꯈꯤ ꯀ꯭ꯔꯤꯃꯦꯁꯟ ꯇꯧꯕꯒꯤ ꯁꯖꯦꯁꯟ ꯑꯗꯨꯁꯨ ꯃꯍꯥꯛ ꯃꯁꯥꯅ ꯄꯤꯕ ꯑꯣꯏꯔꯝꯈꯤ ꯃꯔꯝꯗꯤ ꯃꯩ ꯊꯥꯗꯣꯛꯈꯤꯕ ꯇꯥꯔꯒꯗꯤ ꯃꯗꯨꯗ ꯀꯔꯤꯒꯨꯝꯕ ꯄ꯭ꯔꯨꯐ ꯑꯣꯔ ꯏꯚꯤꯗꯦꯟꯁ ꯑꯣꯏꯕ ꯌꯥꯕ ꯑꯃꯠꯇ ꯐꯪꯗꯅꯕ ꯁꯤꯞꯃꯦꯟꯒꯤ ꯏꯟꯀ꯭ꯋꯥꯏꯔꯤ ꯃꯅꯨꯡꯗ ꯃꯥꯒꯤ ꯄꯦꯁꯦꯟꯁꯤꯡꯒꯤ ꯀꯦꯁꯁꯤꯡꯕꯨ ꯍꯥꯏꯗꯤ ꯃꯥꯒꯤ ꯀꯤꯌꯔ ꯃꯈꯥꯗ ꯁꯤꯈꯤꯕꯁꯤꯡ ꯑꯗꯨ ꯅꯧꯅ ꯑꯃꯨꯛ ꯍꯟꯅ ꯊꯤꯒꯠꯇꯨꯅ ꯌꯦꯡꯁꯤꯟꯈꯤ ꯏꯟꯀ꯭ꯋꯥꯏꯔꯤ ꯇꯤꯝꯅ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯗꯣꯀꯨꯃꯦꯟꯠꯁ ꯗꯦꯊ ꯁꯔꯇꯤꯐꯤꯀꯦꯠ ꯑꯃꯗꯤ ꯃꯦꯗꯤꯀꯦꯜ ꯔꯦꯀꯣꯔꯗꯁꯤꯡꯕꯨ ꯏꯟꯚꯦꯁꯇꯤꯒꯦꯠ ꯇꯧꯈꯤ ꯁꯤꯞꯃꯦꯟꯅ ꯍꯦꯟꯗꯜ ꯇꯧꯔꯝꯕꯁꯤꯡ ꯑꯗꯨꯕꯨ ꯁꯤꯗꯁꯨ ꯅꯠꯇꯅ ꯗꯣꯛꯇꯔ ꯁꯤꯞꯃꯦꯟꯒꯤ ꯄꯦꯁꯦꯟ ꯑꯣꯏꯔꯝꯕꯁꯤꯡꯒꯤ ꯔꯤꯂꯦꯇꯤꯚꯁ ꯍꯥꯏꯗꯤ ꯃꯔꯤ ꯃꯇꯥꯁꯤꯡꯕꯨꯁꯨ ꯄꯨꯂꯤꯁꯅ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯈꯤ ꯋꯥꯔꯤ ꯁꯥꯟꯅꯈꯤ ꯂꯣꯏꯅꯅ ꯗꯦꯗ ꯕꯣꯗꯤ ꯈꯔ ꯑꯃꯕꯨꯁꯨ ꯑꯃꯨꯛ ꯍꯟꯅ ꯃꯐꯝꯗꯒꯤ ꯂꯧꯊꯣꯛꯇꯨꯅ ꯐꯣꯔꯦꯟꯁꯤꯛ ꯄꯣꯁꯠꯃꯣꯔꯇꯦꯝꯒꯤꯗꯃꯛꯇ ꯊꯥꯈꯤ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯁꯦꯁ ꯑꯁꯤ ꯌꯥꯝ ꯀꯨꯞꯊꯅ ꯆꯦꯛꯁꯤꯟꯅ ꯇꯧꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯪꯕ ꯉꯝꯈꯤ ꯗꯣꯛꯇꯔ ꯁꯤꯞꯃꯦꯟꯅ 1975ꯇꯒꯤ 1998 ꯍꯥꯏꯗꯤ ꯃꯥꯕꯨ ꯐꯥꯈꯤꯕ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯗ ꯇꯣꯇꯦꯜ 218 ꯄꯦꯁꯦꯟꯁꯤꯡꯕꯨ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯕꯁꯤꯒꯤ ꯆꯞ ꯆꯥꯕ ꯄ꯭ꯔꯃꯥꯟꯒ ꯂꯣꯏꯅꯅ ꯀꯟꯐꯥꯔꯝ ꯇꯧꯈꯤ ꯃꯁꯤꯗꯤ ꯁꯨꯞꯅꯒꯤ ꯗꯥꯏꯔꯦꯛ ꯄ꯭ꯔꯨꯐ ꯑꯣꯏꯅ ꯀꯟꯐꯥꯔꯝ ꯇꯧꯔꯕ ꯃꯁꯤꯡ ꯈꯛꯇꯅꯤ ꯑꯗꯨꯕꯨ ꯀꯦꯁ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯆꯞ
chap chaba evidence phangba ngamdabadagi madubu confirm tawba ngamkidaba adubu mayamgi prediction tawnabagi matungina hariba masing adu 260 rom oibe ai haina phongdonaki court ta Dr. Shipman bu mioi 15 gi mihat ka mari lenana 15 times sibagi dandi piki haibadi mahangna hingli makai jail dagi thorakpa haibasidi oiroi adubu 2004 da Shipman jail manungda magi cell da matomta thori yandana sijakirami mumpak pidak sijinadana mana sikra matungda magi jail da leminaramba roommates amana yan angakpo afam ama confess tawki thamlaki madudi Shipman na mioi chani taranipan or chani humpu khakta na te Hatkhiba makna mioi changma ga nipan bu hatki haina Dr. Shipman masamangna mangonda hairamki haina magi confession aduda thamki adubu Dr. Shipman aduk yam khrawa mi sing adubu karigi Hatkhiba no haibadugi chap chaba maramdudi ngasi phawbada kanamatana khangmangamdri khara mana mabu psycho ni hainai khara amna pisa tanabagi pambai amani haina aduga khara amana sumna hainai Shipman na asuna tawgi maramsi maki mama sikhibagi impact na oiramba yai haina maramdi maki mama cancer patient amani aduna magi painkiller oina doctor na morphine kaplami mangondasu expert singi matungina Dr. Shipman su magi patient singbu magi mamagumna morphine sinahanduna sibadu yengba pambadagi asigumba mihatsing asi Hatkhiba oiramba yai haibasini matang asing asigi video solutionjage video sigu like share loinana channel asigu subscribe tawu kawbiganu matungda su interesting oraba video kyama pudun laksage kunapu Tasi Khangsi maike degi mukana kai kini bejo